ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯁꯦ ꯀꯔꯤꯅꯣ ꯁꯤꯅꯦꯕ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯦꯀꯣ ꯐꯖꯕꯁꯦ ꯀꯔꯤꯅꯣ ꯀꯔꯝꯕꯅꯣ ꯄꯣꯠꯂ ꯆꯩꯔ ꯋꯥꯏꯔ ꯋꯥꯔ ꯃꯤꯠꯌꯦꯡꯂ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯗꯣꯝꯒꯤ ꯃꯤꯠꯌꯦꯡꯗꯨ ꯈꯛꯇꯅꯦꯕ ꯌꯦꯡꯉꯣ ꯁꯪꯁꯥꯔꯁꯤꯗ ꯐꯖꯔꯦ ꯍꯥꯏꯅ ꯂꯩꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯧꯅ ꯂꯩꯅꯔꯤꯕ ꯃꯌꯥꯝꯁꯦ ꯍꯣꯏ ꯃꯥꯅ ꯐꯖꯔꯦ ꯃꯥꯅ ꯃꯔꯨ ꯑꯣꯏꯔꯦ ꯍꯥꯏꯅ ꯄꯨꯟꯅꯔꯦ ꯉꯥꯛꯇꯅꯤ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯤꯠꯌꯦꯡꯗ ꯐꯖꯗꯕꯁꯨ ꯌꯥꯎꯔꯤ ꯑꯊꯤꯕꯁꯨ ꯌꯥꯎꯔꯤ ꯌꯦꯡꯅꯤꯡꯗꯕꯁꯨ ꯌꯥꯎꯔꯤ ꯀꯧꯅꯅꯤꯡꯗꯕꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯣ ꯐꯖꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣꯕ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯣꯏꯅꯃꯛ ꯐꯖꯕ ꯄꯣꯠꯇꯣ ꯑꯗꯨꯝ ꯈꯔ ꯑꯃꯅ ꯑꯗꯨꯝ ꯌꯦꯡꯅꯤꯡꯗꯕꯁꯨ ꯌꯥꯎꯔꯤ ꯍꯥꯏꯗꯤ ꯊꯥꯁꯦ ꯃꯌꯥꯝ ꯐꯖꯔꯦ ꯄꯨꯔꯅꯤꯃꯥꯁꯦ ꯐꯖꯔꯦ ꯀꯥꯏ ꯍꯥꯏꯔꯁꯨ ꯈꯔ ꯑꯃꯅ ꯃꯍꯤꯡ ꯀꯥꯏ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯐꯖꯕ ꯄꯣꯠꯁꯦ ꯀꯔꯤꯅꯣꯕ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯄꯣꯠꯁꯦ ꯑꯗꯣꯝꯒꯤ ꯃꯤꯠꯌꯦꯡꯗꯨ ꯈꯛꯇꯅꯦꯕ ꯑꯗꯣꯝꯒꯤ ꯃꯤꯠꯌꯦꯡꯗꯨ ꯍꯣꯡꯗꯣꯛꯑꯒꯗꯤꯀꯣ ꯐꯖꯗꯕ ꯍꯥꯏꯕꯗꯣ ꯑꯝꯇ ꯂꯩꯔꯔꯣꯏꯕ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯂꯥꯏꯐꯁꯦ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯗꯣꯝꯒꯤ ꯃꯤꯠꯌꯦꯡꯗꯨꯒꯤ ꯃꯈꯥ ꯄꯣꯟꯕ ꯉꯥꯛꯇꯅꯦꯕ ꯑꯗꯣꯝꯒꯤ ꯃꯤꯠꯌꯦꯡꯗꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯐꯖꯅ ꯌꯦꯡꯕꯤꯔꯒꯗꯤ ꯍꯩꯅꯔꯒꯗꯤꯀꯣ ꯑꯗꯨꯝ ꯌꯦꯡꯕꯗ ꯍꯩꯅꯔꯒꯗꯤꯀꯣ ꯑꯗꯨꯝ ꯐꯖꯕꯒꯤ ꯐꯖꯕ ꯉꯥꯛꯇꯅꯦ ꯅꯨꯡꯉꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇꯅꯦꯕ ꯂꯥꯏꯐ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯍꯩꯇꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯑꯋꯥ ꯑꯅꯥ ꯇꯥꯔꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯥꯔꯦ ꯍꯥꯏꯗꯤ ꯄꯨꯟꯁꯤꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯉꯥꯛꯇ ꯈꯟꯕꯒꯤ ꯋꯥ ꯈꯛꯇꯅꯦꯕ ꯑꯗꯨꯕꯨ ꯑꯗꯣꯝꯒꯤ ꯃꯤꯠꯌꯦꯡꯗꯨ ꯈꯛꯇꯪ ꯍꯣꯡꯗꯣꯛꯄꯤꯕ ꯃꯇꯝꯗ ꯑꯊꯤꯔꯝꯕ ꯃꯌꯥꯝꯗꯣ ꯐꯖꯔꯛꯑꯅꯤ ꯐꯖꯔꯝꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯍꯦꯟꯅ ꯑꯃꯨꯛ ꯃꯒꯨꯟ ꯂꯩꯔꯛꯑꯅꯦꯕ ꯑꯗꯨ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯣ ꯍꯣꯡꯗꯣꯛꯄꯤꯔꯒ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯄꯨꯔꯛꯄ ꯌꯥꯕ ꯈꯛꯇꯅꯦꯕ ꯑꯗꯨꯅ ꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯑꯦꯇꯤꯇ꯭ꯌꯨꯠ ꯏꯁ ꯑꯦꯕ꯭ꯔꯤꯊꯤꯡ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯂꯩꯔꯤꯗꯣ ꯑꯩꯅ ꯏꯪꯂꯤꯁꯀ ꯊꯦꯠꯆꯜꯂꯤ ꯏꯪꯂꯤꯁ ꯌꯥꯝ ꯉꯥꯡꯖꯅꯤꯡꯕ ꯃꯥꯜꯂꯤ ꯏꯪꯂꯤꯁ ꯉꯥꯡꯕꯕꯨꯗꯤ ꯍꯩꯇꯦ ꯑꯗꯨꯏꯁꯨ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯥꯏꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯍꯥꯏꯖꯕ ꯋꯥꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯍꯥꯏꯔꯒꯗꯤ ꯑꯃꯨꯛ ꯌꯥꯝꯅ ꯀꯣꯏꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯁꯤꯟꯗ ꯌꯥꯗꯗꯅ ꯈꯔ ꯁꯤꯟꯖꯕ ꯌꯥꯅꯤ ꯑꯗꯨꯕꯨ ꯌꯥꯔꯤꯕ ꯃꯈꯩ ꯑꯩ ꯏꯪꯂꯤꯁ ꯍꯥꯏꯗꯤ ꯃꯤꯔꯝꯒꯤ ꯃꯔꯣꯟꯁꯤ ꯌꯥꯎꯗꯅꯕ ꯑꯩ ꯑꯗꯨꯝ ꯁꯤꯖꯤꯟꯅꯖꯒꯦ ꯏꯃꯥꯂꯣꯟ ꯆꯥꯎꯈꯠꯅꯕ ꯑꯣꯏꯅꯀꯣ ꯍꯣꯏ ꯁꯤꯅ ꯇꯣꯉꯥꯟꯕ ꯇꯣꯄꯤꯛ ꯑꯃ ꯇꯥꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛꯀ ꯍꯟꯅ ꯑꯔꯣꯏꯕꯗ ꯍꯥꯏꯖꯒꯗꯕ ꯍꯥꯏꯕꯕꯨ ꯑꯗꯣꯝꯒꯤ ꯃꯤꯠꯌꯦꯡꯗꯣ ꯍꯣꯡꯗꯣꯛꯄꯤꯔꯗꯤ ꯑꯗꯣꯝꯒꯤ ꯂꯥꯏꯐꯇꯣ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯣꯡꯉꯛꯀꯅꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯍꯥꯏꯕꯗꯣ ꯑꯗꯣꯝꯒꯤ ꯃꯤꯠꯌꯦꯡꯗꯨꯒꯤ ꯃꯈꯥ ꯄꯣꯟꯕ ꯈꯛꯇꯅꯤ ꯁꯤꯅꯦꯕ ꯑꯩꯅ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯇꯣꯄꯤꯛꯁꯤꯗ ꯊꯝꯖꯅꯤꯡꯉꯤꯁꯦ ꯍꯣꯏ ꯐꯔꯦ ꯑꯗꯣꯝꯅ ꯂꯣꯏꯕ ꯈꯛꯇꯪ ꯇꯥꯕꯤꯕꯒꯤꯗꯃꯛ ꯑꯗꯣꯝꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯇꯣꯄꯤꯛꯇ ꯑꯗꯣꯝꯅ ꯑꯗꯨꯝ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯀꯔꯝꯕ ꯇꯣꯄꯤꯛꯇ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤꯒꯦ ꯀꯔꯝꯕ ꯇꯣꯄꯤꯛꯇ ꯊꯥꯡꯒꯠꯄꯤꯔꯛꯎꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯑꯗꯨꯝ ꯁꯦꯝ ꯁꯥꯔꯒ ꯑꯩꯅ ꯑꯈꯪꯕ ꯈꯔ ꯀꯣ ꯑꯗꯨꯝ ꯇꯥꯟꯅꯖꯔꯒ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ